Water Resources Department na Soibadagi Mapithel Dam gi thong mari mag amukta da punna hangdoktuna Thawal amadi Kaksing District da Eshing Echao thoktuna lawmi amadi ngami singda department gi maikadi gi chapsaba compensation pihanana court da PIL ama tharagani haina Mpcc office cell gi chairperson Sakir Ahmad na fongdokrei handaki Echao asina maram oiduna amanga ta thokraba wagai constituency gi tongan ba mafam singi hausi ko riba fibam yingsin krei Kongsat aduga mari leinana Sakirna makataraduna handak Thobal amadi Kaksing District ki tongan ba mafam da thokliba Eshing Echao asigi maroiba maram Mpcc ki team mamana thijinba matamda Water Resources Department gi asoibani haiba mayek singna khangle handaki thong asimak mamang da thokhiba Eshing Echao payadasu department asina thausadabadagi Taurangadra haibigi chingnavasu leiri maram asina department gi official singna mathau masak khangdaba amadi thausadaba thong asi makhatana mukhana thoktanaba Echao asina sokhalaba longmi amadi ngami singi mangkhiba lupa crore kaya gi nga fau amadi atei potlam sing asi chapsaba compensation asi Water Resources Department apigedabane hiramasi ga mari leinana mahaki maikaidagi suwagai constituency gi longmi amadi ngami singi mot silaga Manipur High Court ta athuma matamda PIL ama thaduna department asida chapsaba parama tambiragani haina fongdoki Turel kayagi responsibility oibiriba IFCD natragana Water Resources Department hariba department asigi negligence na handakta sunate mamang su Echao kaya thohalamba yai haina su akhoi jingnadaba ngamde Water Resources Department sida akhoi PIL ama ai isamak na wagai kendragi bihapta wagai kendragi mahut chinjaraga PIL ama haibadi case ama court register tawjaraga ni haibasi masu ai leibak myam da thamjage